ꯀꯤꯡꯁꯟ ꯍꯥꯏꯁꯦ ꯁꯤ ꯁꯣꯏ ꯑꯣꯏꯔꯝꯅꯤ ꯃꯥ ꯍꯥꯏꯁꯦ ꯆꯨꯝꯃꯤꯗꯅ ꯉꯥꯏꯔꯒꯦ ꯉꯁꯤꯗꯤ ꯅꯝꯕꯔ ꯂꯧꯒꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯍꯣꯔꯦꯟꯗꯤ ꯑꯃꯗꯣ ꯈꯥꯏꯒꯦꯕ खरा काफन की खंगी मसा कहीं तुम फंसे ही नहीं हाय इसा नंग नंबर हमदे पिरामो समसांग बिया नंबर हमदे पिरामो बा नंबर हमदे पिरामो बा ना कोई किंग ने मसा काम फंसे है असे वजू फजले मीने नंबर हमदे पिरामो से अदो अचपदी पिरामो को अदो दादा से कई लमदैनो आई जे थामा बंदैनी ओदो दादा चलुकीगे ngai khoe adu I love you yaram natra yare chalu ki gay hello niya annam picnic kido yadera There, I think the name. Direct parira, phone parira. Pagi daw ba? Ado, nang phone dam tipiro ni. Kay gya? Ay phone do ni yadre ba. Chon imana ba kainom thaga dam piro. Kay thadoy no. Sangre nang ki kamo jangan kamo sipo. Ako ay kano wai sana. Piro ni se. Yaro ye, ay bai. Kay ngino habni. Piro thado ni aba. Piro. Ko piro he angan selong thara kani. Kuiro he ni yadre ba. Ni amta. Oh. Piro habni. Oh. Tamo. गाड़ी फोन तरबो लाउसे अयो मा कई दौर रही नो Masa su khang da mana ay khudang parai ni ne. adu oitadi nang matung dan pingang da karan taraba Thank you dada. kisu kai de abema number amta piro muda Oh ya ye piramid dada. se sida nama muse ado kai lam deino Kung badagi ni dada di. singjang mai de Dada na mating pangbi ji am nungai jari. ꯑꯩꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯒꯦꯀꯣ Dada. ꯍꯨꯏ ꯆꯠꯂꯣ number logge khang to kai shoya kai shoya naramani to kai shoya
ꯑꯗꯨꯗꯤ ꯅꯪ ꯂꯤꯂꯤ ꯑꯅꯤ ꯑꯍꯨꯝ ꯀꯣꯡ ꯇꯥꯔꯦꯗꯅ ꯂꯤꯂꯤ ꯅꯠꯇꯦ ꯕꯣꯏ ꯀꯥꯡ ꯀꯣꯡꯒꯦꯁꯦ ꯑꯗꯣ ꯆꯠꯁꯤꯂꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦꯅ ꯍꯧꯒꯠꯂꯣꯁꯦ ꯂꯤꯌꯥꯁꯦ ꯊꯦꯡꯉꯦꯁꯦ ꯍꯧꯒꯠꯂꯣ ꯗꯗꯥꯅ ꯀꯣꯏ ꯄꯨꯕꯤꯅꯤ ꯍꯥꯏꯕꯅꯦ ꯁꯦ ꯍꯧꯒꯠꯂꯣ ꯑꯁꯦꯡꯀꯤꯔꯣꯁꯦ ꯍꯧꯒꯠꯂꯣ Happy birthday. ꯃꯤ ꯃꯌꯥꯝ ꯑꯃ ꯑꯍꯤꯡꯒꯤ ꯇꯨꯡꯗ ꯈꯔ ꯋꯤꯁ ꯄꯤꯔꯛꯈ꯭ꯔꯦ ꯅꯪ ꯅꯍꯥꯟ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯅꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏꯗꯨꯕꯣ ꯃꯊꯧ ꯑꯝꯇ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯅꯪꯗꯧ ꯇꯧꯕꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯋꯤꯁ ꯄꯤꯕꯤꯔꯛꯈ꯭ꯔꯤꯗꯣ ꯌꯥꯝ ꯐꯈ꯭ꯔꯦ ꯑꯣ ꯐꯔꯦ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯉꯁꯤꯗꯣ ꯑꯩ ꯐꯔꯛ ꯈꯔ ꯇꯥꯔꯦ ꯒꯤꯐꯇꯣ ꯍꯌꯦꯡ ꯄꯨꯔꯛꯑꯒꯦ ꯌꯥꯔꯦ ꯊꯝꯃꯣ ꯃꯅꯝꯃ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯅꯪꯕꯣ ꯂꯤꯌꯥ ꯊꯣꯛꯂꯛꯑꯣ ꯀꯩꯗꯧꯔꯤꯒꯦ ꯅꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤꯀꯣ ꯑꯁ ꯌꯥꯝ ꯐꯖꯔꯝꯃꯦꯅꯦ 이비엠마, 그이더러게 낭보. 나샤가 누가이더러보 낭보. 와칸냠 칼로라노세. 너희 다 모이나 떠이세. 이잉우실라. ꯅꯪꯒꯤꯁꯦ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯂꯥꯎ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯅꯕꯥꯅꯤꯁꯨ ꯂꯥꯛꯑꯕ ꯐꯣꯇꯣ ꯀꯥꯞꯁꯤ ꯑꯩ ꯐꯣꯇꯣ ꯀꯥꯞꯄꯤꯔꯒꯦ ꯁꯦ ꯅꯕꯥꯅꯤꯁꯨ ꯑꯁꯥꯏ ꯂꯦꯞꯄꯨꯀꯣ ꯑꯁꯥꯏ ꯂꯦꯞꯄꯨꯀꯣ ꯌꯥꯔꯦ ꯁꯦ ꯈꯤꯇꯪ ꯅꯣꯛꯂꯛꯎꯀꯣ ꯁꯦ ꯅꯆꯤꯟ ꯏꯅꯥꯎꯅꯦ ꯆꯞ ꯃꯥꯟꯅ ꯅꯣꯛꯎꯀꯣ लाओने ꯅꯨꯄꯤꯅꯦꯅ ꯃꯤꯔꯣꯟ ꯊꯨꯡꯗꯕꯅ ꯀꯣꯏꯁꯜꯂꯨꯗꯅꯕ ꯍꯧꯖꯤꯛ ꯊꯕꯛ ꯆꯤꯜꯂꯤ ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯁꯨꯡꯌꯥ ꯌꯥꯗꯕꯤꯅꯦꯕ 이씨 폰가 빠지니 마세 시 짱질루게다 마시 마bun가 옹레람드나 봐 미 레이브로 윰수 미 레이브로 ngasiне mayambam lei dong tholok tanane chau na ni tawrisi kana ai ngasai call to na pai draga hojita masa khang dabi tyap daga kana kaina ngasine bari gipi bravo ne ai yai won piram ne ngasi
ꯑꯩꯗꯤ ꯃꯅꯥꯎꯄꯤꯅꯦ ꯑꯩꯈꯣꯏ ꯆꯦ ꯀꯧꯊꯣꯔꯛꯀꯦ ꯃꯥꯟꯍꯜꯂꯤꯅꯤꯅꯦ ꯃꯥ ꯇꯧꯔꯤꯁꯦ ꯐꯩ ꯐꯩ ꯀꯧꯊꯣꯔꯣ ꯇꯧꯒꯦꯕ ꯉꯁꯤꯗꯤ ꯈꯪꯉꯦ ꯀꯧꯊꯣꯔꯣ ꯇꯧꯒꯦꯕ ꯉꯁꯤꯗꯤ ꯈꯪꯉꯦ ꯁꯤꯗꯤ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇꯒ ꯁꯥꯟꯅꯗꯅꯒ ꯃꯥ ꯈꯪꯅꯦꯕ ꯉꯁꯤꯗꯤ ꯁꯤꯗꯅꯤꯅꯦ ꯑꯩꯅꯒ ꯐꯝꯃꯒ ꯃꯥꯝꯇꯣꯞ ꯃꯌꯥꯏꯁꯤꯗ ꯇꯧꯗꯅ ꯑꯁ ꯋꯥꯈꯟꯒꯁꯨ ꯄꯪ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯈꯧꯗꯦꯡꯗꯅꯒꯁꯨ ꯇꯧꯔꯤ ꯑꯩꯉꯣꯟꯗ ꯃꯁꯤꯗꯤꯕ ꯑꯩ ꯈꯣꯏꯗꯧ ꯁꯨꯝ ꯆꯥꯎꯔꯛꯇꯔꯦ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦꯁꯦ ꯑꯩ ꯅꯣꯏ ꯊꯣꯛ ꯇꯧꯔꯣ ꯄꯥꯕꯨꯡ 이번에슈 lam koibagido amutang chacharuge habubu 내가 더 ꯅꯪꯅ ꯁꯤꯗ ꯀꯣꯏꯕ ꯂꯥꯡꯕ ꯇꯧ ꯂꯩꯔꯤꯅꯤ ꯁꯤ ꯑꯣꯐꯤꯁꯁꯦ ꯊꯥꯗꯣꯛꯑꯒ ꯀꯔꯝꯍꯥꯏꯅ ꯆꯠꯇꯣꯏꯅꯣ ꯅꯪ ꯑꯩ ꯍꯥꯏꯔꯦ ꯍꯌꯦꯡ ꯂꯩꯔꯗꯤ ꯆꯠꯈ꯭ꯔꯅꯤ ꯅꯪꯅ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯟꯅꯒꯗꯕꯅꯤ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎ ꯅꯪ माने मो कोई बाइगा कोई जगह जे हनी जल्दी तेरी बाबू ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯉꯥꯎꯕ ꯆꯠꯂꯣ ꯐꯅꯦꯛꯁꯦ ꯁꯨꯔꯣ ꯑꯗꯣ ꯃꯤꯒꯤꯗꯣ ꯂꯦꯞꯄ ꯀꯥꯎꯅꯤ ꯃꯤꯒꯤꯗꯣ ꯂꯦꯞꯄ ꯀꯥꯎꯅꯤ ꯍꯥꯏꯕ बाबू कोई बाइगा कोई जगह हनी मुंडू काउनी का 이제 라이트 부산 떠오고더라게 이랑이는 마땅히 자사드나 lại hạt đang phá bây phone tấm tàu lên vậy phone cái bài đây ta nhắm cha gì nè cây người nó ngay đó lại cho tao phone cái bài đây gì cái đầu cái xài này kìa phone cái bài đi nè nó như thật ra 오, 탁 대봐도, 대봐도. cái 장통이 봐. 어디 anh nào kem thử bao thử giang nó bù ra cả.
ꯏꯅꯝꯃ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯊꯣꯡꯒꯥꯟꯃꯨꯛꯇꯪ ꯊꯣꯛꯑꯒꯦꯀꯣ ꯀꯩꯒꯤꯅꯣ 이만나봐 뭐 현장 치다거니 하야바 고 ꯑꯣ ꯑꯗꯨꯗꯤ ꯌꯨꯝ ꯆꯪꯍꯜꯂꯛꯑꯣꯗꯅ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯊꯛꯃꯤꯟꯅꯅꯕ ꯑꯗꯨꯗꯤ ꯈꯪꯗꯦꯗ 이놈아 라마래 아이 토기고 고 ꯍꯣꯏ ꯍꯣꯏ ꯊꯣꯛꯎꯔꯣ ꯊꯣꯛꯎꯔꯣ ꯃꯁꯛ ꯑꯝꯇ ꯌꯦꯡꯍꯧꯔꯨꯒꯦꯗꯒꯤꯗ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒ ꯂꯥꯏꯔꯤ 만남지디 만남지디 그냥 가 탁질러게 봐 탁대 맞짱 붙더니 만남이 야더라 너무 바닥니 깨달아게 시 잘라게 왼폰 또 어디 이놈아 와이 사자 하더니 시다 민지다 산지도 하다 또 야로 시다 민지다 꼴라게 하봐 야 하봐 계속 와 있을라게 그놈 씨 무슨 필름 Ekpamia Lamp for morning 꺼다 이것이나 Kente Ai cô có lối ngao 라오 Tao đua mày 라오 Mang gì đây ngao mặn nhỉ 이붕어 kay lamdayno nang na Itema Kay no day ni itema Kay no day kay lamdayno Yurembam day ni itema min na kay ikaw ba Kung saan ka itema hay ma nói tao muốn lại he hay ma nói tao muốn lại Kay lo tu no Chilo Kay Chilo Kaido Nipa lo tana ganaro thololo ada mirang amda leitabani thauza Tamo di thausan ko dia tam nang yam manaba nupa macamna maming na thausan ko Ai cái sắm mana ba tamo Tamo am tangai bi ko ba Masih khang da ba na Ai bu ko tang wa tan tan Masih puno ma ki maram je tamo na hoji li bi wa du Yamana Masih ai gari ki ma na ni khandani sum yi ai chalugi ko Wait out 이 탁보 Yare ba 짤로 하봐
ꯑꯁ ꯆꯠꯂꯣ